Railway project ki saitheng Tarian Pokpi Atong Khuman Sairem Khulda Ikang Meonari Ising liter lising Madalupa Satre Jori Impal dagi Nongsup Rom the kilometer Taragat Rom Satlaga Sekmai AC ki Manungsana Ladiba Tarian Pokpi Khulgi Maning Sing the Paikat Liva Railway project in Maramoiraga Tarian Pokpi Yauna Make Swam the Labor Khul Singda Ikang Sauna Mayuk Nari Haibiki Wakat Kalakri Khul Singasi Singyar Taba Webana Loki Ishina Kumbi Kalen Naidana Low Sing Uba Manama Sing Taba Tanatana Takna Sana be Ishing the award Palatin Seasonamani Adobo Kumza English Singanika Taraka Tarukta Zeribam Impal Railways Project ki Sarukam Oina Tunnel Hutpegi Tabuk Paikalakpadagi Khul Singasi Isingi award Mayuna Horakivani Hauji Maksu Khul Singasina Takna Sana but the season of Ising liter Lissingamad Lupa Satellite Power Yoredi Hiramasigi Matang the Tarian Pokpiki in SARS Wadai member Ningthausam Mangi Zauga Pauksi Siga Akanana Wari Sanaba the Mountain High. How Kiba Kumza English Singaniga Taraga Mari taking the Taraga Manga Power the Tarian Pok Sirem Kul Atong Kuman Haribu Kul Singasigi Ningthau Roktigi PhD na pipe Tinglaga Takna Sanabi Ising Marankain Pangalamani Masigi Sumatakta Lok Ashidagi Sientarakpa Ishingna Kumbi Kale Naidana Kulasigi Akoi with the Ladyba Labuk Lamangsing the Low Singumadi Manama Sing Tanaramani Adaba Kumza English Singaniga Taraga Tarukigi Railway Project ki Tunnel Hutkivadagi Lok Ashidagi Ising Lakpigi Sangyam Handakri Masigi Sumatakta Project Ashida Tabak Suri Bemui Sanisa Humrom Asisu Lok Ashidagi Ising Seasonakri Mashina Maram Oiraga Kulashida Ising Sumpang Pangdabaga Pankak Waiting Kunjasing the Tiangnari Ba Awaba Kias Sahikiagi Mamangdagi Hauna ACSG MLA DC PhD Nasing Marilena Authority Kiara Wakatuna Lakibani Mamang Takta PhD na Tauxilama Pakapiduna Han Ising Marang Kaina Panglamba Lokasida Sek Dam Sara Kulahum Ashida Ising Pina Patarang Toramanidubo Tauxila Sisukumza English Singaniga Kungo Humdagi Me Humdagi Horaga Tokiba Kangluki Irang Shidagi Mai Pakidi Asumna Kul Singasigi Kunjasing Awaba Kamting Namayunari Say Karagi Mamang Langana Tufwell Ahunk Fotlambadus Hausiti Tufwell Ani Degi Hen Ising Tokri Hybrid Tufwell Ani Asisu Nong Marapung Amam Degi Hen Ising Sing Bayatri Maramasina Nungzu Tagi Matamda Nong Surakpang Iraga Lau Ubanatana Kul Singasida Mahi Marong Amata Tapa Pangri Loinana Haujo Ziki Oina Iruza Maita Zanava Fizu Pisam Nava Isingsu Laikagi Pukri Masakra Degi Seasonary Adobo Hariba Pukri Singasisu Ayamana Kangsilakli Maramasina Lairaba Kunjasing Sina Ising Lairaga Seasonabana Ate Atopa Pambai Leslakri Hiramasida Mari Lenaba Authority Sing Akan Mamiyang Sangbiduna Kunjasing Awabasi Koknaba Kudaki Weba Tawaikat Piba Danatana Tung Koina Satkadaba Police Shamaningi Maduna Trabadi Kunjasing Kul Hong Nabagi Pibam Papa Europe Yana Lady Hena Magna Makataki Railway project na miyam da mapanay draba kanaba pigani haiba khanglagasu lainungda project sigidama khutkipa mafamsing adu yamna pak sawbana maraknakpada leiba khungangsingda mawong ama natragan amada saitheng phanglibasi lengakna yengsilu IDP gi yauna Manipur gi irangi khananaba Lok Sabha da adjournment motion thangathri bemol akoijam gi motion khanagadra natragana khanaroidra khangdri Matam Sana Lucian Mangamdana Lady Manipur gi Humanitarian crisis ki matang na mapung phana khananaba Inner Manipur Parliamentary constituency ki MP Dr. Angomsa Bimol Akoizam na ngasi Lok Sabha da adjournment motion pukatri Hauzik Sathariba Parliament ki ningthami phamasida MP na hauzik lanjena duna ladiba internally displaced person IDP singna mari leinaba wafams pukatki Bande Mataram gi matang na khanarakpada MP na pung ahum khak Kai Toklaga, Manipur gi matang na mapung phana khananaba takshin kibani. House na wapamasi khanasi habi yarakta vadigi MP na adjournment pukhatkibani. Tuan relief camp sing na sangjapam lauduna laidiba IDP lising humfu henbana ningtham tha ahum wa na khanglakpagi wapam pukhatkibaga loinana. Hauzik phawba Manipur ingtapa phibam hanjin handabagi matang nasu house gi miyeng singsinki. Parliament ki ningthami phamasida MP Bimol Manipur gi matang na khananaba kyara khana pukhatki. IDP singi awaba kuhanbaga loinana Manipur ingtapa phibam hanjin handuna matung tarakpada asiguma thawdo amuhana thoondanabagi matangda mapung phana khanasi haina house da mahna kyara khana pukatkibani adjournment motion pukhaladuna Lok Sabha da MP naiki sahi ani maka helaklaba phaw miyoi lising kya masagi mayumda hanjinba ngamdana lairi Supreme Court na mipung kudimak
Constitution ki Article 21 ki makhada right to life ki khudong saba phangangadabani haina phongdokrabasu miyoi lising kya mayumda hanjinba ngamdana leidi kumza ing lising ani ka kunga homdoi gi me ahumda kangluk ki irang thulakiba matamda security personnel masing yamna leirabasu irang asi matam sana lakshinba ngamkhidi IDP singna thengnariba awabasing kokhanduna masa masa gi mayumda hanjinhanduna khunda laita hananaba thorang lokhatpaga loinana mari lainaba authority na matam sana mathau pangthokpa ngamkhidabagi matangnasu house na mapung phana khanaba mathau tai matam pumbai oina Manipur ing tapa phibam hanjinduna constitutional democratic mapangal kankanhanaba house na mapung phana khanaba mathau tai haba wafamsu MP Dr. Angomsa Bimol Akoijamna pukakhi IDP sing masagi mayumda hanjin hanabigi khongjang hena kansil lagani kokomi kangluk ki irang na maram oiraga lanjena duna lairiba internally displaced person IDP sing masa masagi mayumda hanjin hanabigi khongjang hena kansil lagani haina ngasi kokomi gi convener khuraijam athawna phongdokre maang hai miyoi kunga mathoina saba kokomi gi mihut kangbu amana ngarang moirang college ta hangbo relief camp IDP sing ga hing yarek minakhi IDP sing na thengnariba awabada saruk yari haiba utpagaloinana makhoibu masa masagi mayumda hanjin hangadabani haiba changshiliba khongjangi saruk ama oina relief camp da hing yarek khibani moirang college ta hangbo relief camp da hing yarek laba matungna kokomi gi team aduna ayu angan mara phagauk chaw ikhai de satuna mafam adura oiriba phibam yengsinki khunja khara masa masagi mayumda hanjinba hawre haina social media da video thakalakhibagi matangna hakthingna yengsinba sakhibani team maduna turbung na satpada khungang ayamba khuntaklan siba thengnaki phagauk chaw ikhai digi halaklaga ithai relief camp na satuna yengsinba mafam adura laiba IDP ayamana masa masagi mayumda hanjiningbigi apamba kokomi gi team adura phongdoknarakhi lambi thingjilore semlagani haibigi thajaba pibidigi handokre wangjing hairoklam khagi wangjing new market mapagi lambi mati asi sembinaba kyarak hana hairaba sumari lenaba singa sembidabadigi new market potpham phamlibi khushaungnaraba ima ibel mayamna ngasi nungthil pung amarom tarakpa aduwai lambi asi thingjinduna khongjang sangsilore aduba lambi asi gi contractor na tha asigi kunga taruktagi semba hauragan hen thajaba pibidigi khongjang adu handokre masing yamlaba potpham phambi ima ibel singna new market mapa lambida polang na singba thamjindun satok sin tawba thingjingki khongjang aduna maram oiraga wangjingdagi hairok sangadaba amadi hairok lomdagi tholakpa gari sing satpa yadabadagi sound apan bathonki wangjingdagi hairok taba lambi paningi wangjing hodamba mapadasu ima ibel singna lambi thingduna khongjang changsinki tongda thawal police station ki osina lusingba police team ama laklaga khongjang changchilibi ima ibel sing wari sanaraga yasinaba purakhi Kuki MLA Tara Manipur Assembly digi resign tawgadabani Manipur da popular government sembada Kuki sing yauroi KHRC Kuki Human Rights Council KHRC handak New Delhi da BJP ki MLA sing yoeba legislative party yoeba mifamna Kuki MLA sing saruk yakhiba bu akan mamongna condemn tawbagaloinana meeting aduna Manipur da anauba popular government ama semgani haibasida saruk yaroi hena phongdorakli KHRC na thadorakpa chirolamagi matung ina hai Manipur ki BJP MLA singamadi Kokizau community digi karakpa MLA mari nemsakip gen laijamang haukip LM khaukti amasum mursang mar yauna puna phaminaduna Manipur anoba popular government ama semnabagi thorang tawribasida Kokizau gi MLA sing yawbi yaroi madi Kuki sing na taliba separate administration phangdriba phawa kariguma makhalgi Manipur gi government sembada yawi yaroi aduga Kuki sing na taliba separate administration asi miyamgi apamani maram aduna Kuki MLA sing na thaiduna khak chatpa yaroi sirolosina makha taradun hai Kuki sing na self determination phangna lanthengna khigani power sharing gi damak lanthengna banati maramdi Manipur state government ko ki sung ngak sian mangam khidi amaromda ko ki furuptegi karakhiba BJP MLA mariesna ko ki sungbu mirai bibadana tana ko ki miyam gi thajabu su mangali ko ki MLA mariesna Delhi da handak pangthokiba mifamadu saruk yakhiba si ko ki na pamliba justice adu kari su laitana khanbani ko ki na pamadi justice peace amasum separate administration ni maramaduna mifamadu saruk yakhiba ko ki MLA marina kari maram gi damak saruk yakibano haibadu miyamna sengdorakadabani haujik thokliba lan asi loidri aduga Kuki praja singna amatu oina leptuna makoina pamliba separate administration asi kaihanba yaroi Kuki miyam asi Manipur tinba gumani maramaduna Kuki miyamna amatu oina lepmina duna mikupna hom singna laigadabani masigi mathakta Kuki MLA singna maitai MLA singa puna phamina duna wari sakibadu Kuki singi apamigi wangwadani maramaduna
Maram aduna Kuki MLA taramak Manipur Assembly digi resign tawgadabani. Matam lairingai Kuki BJP gi MLA sing khudakta resign tawgadabani. KHRC na amuka hana dabi tawri madudi Kuki miyam gi apamadi power politics nati Kuki singi right phangnabagi damak lanthengnabaduni haina phongdokhi. Lok Sabha da government maru oiba bill hum puthokre. Prime Minister Narendra Modi na BJP Central Lenga ki oiba India pumbagi oina legal reform sing mapung phananaba higher education sing restructure sing taunaba madi nuclear energy application sing pakthok sakthoknabagi damak bill ahum Lok Sabha da puthokre. Lok Sabha da puthoki ba maru oiba bill ahum adudi the repealing and amendment bill 2025 the Viksit Bharat Shiksha Adhistan Bill 2025 amasum the Sustainable and Advancement of Nuclear Energy for Transforming India Bill 2025 ni hariba bill ahum asi puthokpagi panam di bill asina ek olaba matung Viksit Bharat Guarantee for Rozgar and Ajibika Mission asi satnahanduna lairik hairaba nahasing amadi thabak phangdriba miyoising do paksana thabak pibigi panam thamli aduga hana satnaramba Mahatma Gandhi National Rural Employment Guarantee Act 2005 asi sindoknabigi panam thamli amaramda bill asi puthorakpa matamda house ta supplementary demand for grants for financial year 2025-26 ki discussion opposition ki maikai digi sauna yet ki balekri aduga atopa bill ani puthokpa matamda di opposition ki ayet pa pi ki di hairi state lengang na sinduna Vijay Diwas palan pangtokre state asigi security force sing su praja miyam gi damakta lawriba ngak sin bagi thawdang sing thaningai oi governor Laibasida sahi lisang sina pangthok tuna laklaba Vijay Diwas palan thorong asichu Manipur lengang na sinduna pangtokre tharam asi Imphal gi palace compound leba Manipur State Film Development Society MSF DAs ki auditorium hall pangthoki ba thoram aduda state asigi governor Ajay Kumar Bala amadi chief secretary Punit Kumar Goyal yauna Manipur lenga ki police amadi civil gi makok thongba lusingba kya saruk yakhi thoram aduga mari leina governor Ajay Kumar Bala na ki bada numerasi isam sama military examen manati laiba asigi weba lanmi singi apunba pangal thauna amadi kathokpagi khudam amasuni numerasida matamadugi maraibak majati singi damak thawaina ponta pikraba athawba singbu ningsingba amadi makhoigi maphamda hairang lerang kachaduna ikai khumna butli loinana laiba asigi unity amadi sovereignty gi damak leiriba lanmi singna lawkiba thawdang kyabu ngasigi mirolna khangana bo hotna ban hairki governor na makhata na hai masida natana matamadugi mathauna leraba lanmi singna kathokpa maga loinana lawramba thawdang singbu singtha khibaga loinana state asigi leiriba security force na lamdam asibu amadi praja miyam gi damakta yaifanaba amadi Manipur gi law and order miyam gi punsi amadi lantu ngak sienbegi hotnabada lawriba thawdang singbu thagatpa amasum pungning thawgat phongdokhi ningsingba yai English singa maga samapan go humdraga mathoida Bharat Pakistan gi landa Bharat na sauna mai pakhi badu ningsingduna palan thoram asi pangtokpani loinana lanphamda maraiba ki damakta thawai katkraba athawusing gi maphamda ikai khumna bu utpani panba yabadi ngasigi numit asimaktada Pakistan gi lanmi ki makok general AAK Naiji Pakistan gi lanmi lising mogdrago homdoiga loinana condition amati yaudana Bharat ki allied force ta kulai thadokuna sangjaki asigum numit asibu ningsingduna sahi khuding gi Vijay Diwas palan pangthoktuna lakhibani India da Manipur na pikliba sahi manga gi manungda leiba angang lising amada supnatagi ahum siduna infant mortality rate khwaidigi handaba state oire health director sahi manga gi manungda leiba pikliba angang sibigi sang hanthanabagi panamda state ki thakta sayol ama supna sathagadaba national newborn week ngasi health service ki director Dr. N Hemat Kumar haudokre leiba asigi oina Manipur na pikliba angang lising amada supnatagi ahum siduna infant mortality rate khwaidigi hanthaba state oim ngamliba sima asaba mai pakmani adubu masidagi hen hanthana ba honabagi tangai phadaba lairi hena director Dr. Hemant Kumar na phongdokri India na KIA da loan kusuklai kya supply toramli Myanmar government khangandna loan lambi samlamli India na Arunachal Pradesh ki kuthana military assistance modern weapon amadi medical supply toriba Myanmar gi military junta gi marthakta akan balal horiba Kachin Independence Army KIA ga Myanmar government khangandana laiba adudigi rear art launaba loan agreement sign tauna tholamle
Indiana larholub asida piriba mating sing asi yenglaga Kachin Independence Army gi maikaidagi Indo-Myanmar border operate tawriba Naga armed group sing yauna anti-India insurgent group sing takthokani haina thajaba pirakhre hari Silicon Valley Times ki report matung ina agreement asi systematic oina Myanmar gi sovereignty da akaiba pibada natana Myanmar gi rare earth minerals sing asi Indian leptan launa bagi KIA ga strategic partner ama oina thabak tawminabaga mari lainani Satellite imagery amasung cross-border intelligence ki matuin India ki maikaidi ki Myanmar ki Kachin state ki Sipui township ki rear earth mining site yauna Arunachal Pradesh ki Bejoy Nagar ki kilometer sahunga humfuga manga sangba lambi ama hauji sem sabe ki thabak yamna kana sathari Indian rear earth sing asi Kachin state ki area ki pothokna balambi sem ki thabak sathari asi Myanmar ki military natragana Myanmar government ki knowledge amata yawde hari India na Kachin Independence Army ga rare earth mineral law na sign taw na khiba masum lawriba rare earth mineral singa dugi mamalga sanana Myanmar gi military junta gi mathakta lal horiba KIA na India di ki afaba makhal gi nongmai sing military assistant nongmai maru medicine amasum atai logistic support kya phangadoribane hari India di ki North East state taret asi tokhai tahanana ba Bangladesh ta anti separatist group sing sangjafam pigadabani Hassan Abdullah India ki North East state taret asi mainland India dagi tokai tana ba separatist group sing yaun India da ihen ma thong kya sathariba force sing Dhaka da sangjapam pigadabani haina Bangladesh ki National Citizen Party ki lusing ba Hassan Abdullah na Dhaka gi Central Shahid Minar da pangthokiba miyam gi thoram amada phongdokre mana makhata na haikibada Bangladesh separatist amasum anti-Indian force sing sangjapam pibana makhoi gi mating sing aduna North East region gi state asi India dagi tongana khaidokpa ngamgadoribana ki Hassan Abdullah gi wapam aduda meeting adura tin kiba miyam na thagatpa phongdoknaki Bangladesh ki NCP lusingba sin India gi 7/6 state hairibasi Bangladesh ka lamkhai gi saruk lonariba Mizoram Tripura Meghalaya amasum Assam yauna Manipur Arunachal Pradesh Nagaland state sing asibuni India ki maikaidi gi haukiba matam sing dagi hauna laiwas ki North East state sing operate tawriba militant amasum separatist outfit sing asina Bangladesh asi makhoi gi safe haven ama oina lairibani National Liberation Front of Tripura amasum All Tripura Tiger Force ki cadre sing lamkai lansin duna Bangladesh ta training pi haina phungdokhiba lairabani masigi mathakta North East Bangladesh asi India ga link lainariba Islamist extremist network sing gi base amane hanis paus ta makhata na phungdokhi